Citizenship Amendment Bill chanaba yaroi aikoi mikap thoklasi haina mafam kayadagi khinglakiba kangsigi makolna tampaki district singda pumnin inkre. Minister Amit Shahana tadrabadi North East ki miyamna aikoi gi yellow misingbu kanjanaba apamba lambida chatkiba tabani haina Netflix ki convener Ningthauja Lanchan haikre. CAB gi matangda iho hoba matamda emotion hana mangoineraga hopadi aranba oigani tare tara thongna khanna nainaduna afaba khongthang amada asumba khongjang changsinbana punamaki yaifaba oigani haina Kaksing Kendra gi MLA Y Surchandra na haikre. Dilho bora manung amadi blanket ki bag manung da hapsilaga lotuna porokpa WI tablet lising kun amadi brown sugar kg ahunga gram sahunga konana miyoy ama Assam Rifles na fagat pangamkre. Fagalaba miyoy adu Senapati District ke S Langnom Village tagi Pau Million Hokip sahi kumapan apokpa Otkomang Hokip kawi mahag fagalaba polam singadu galoina na More Police Station na kusina kre hairi. Manipuri ngasi ayuk pung 13 minute yang mari chatpa matamda Richter scale da mari dasmik mapan yauna pangkan kandana yuar hakre. Yuar hakivaduna maram oiduna Manipur gi mapam ayamba chaurangna second taren muknikhi. Yuar hakivadu gi epicenter na Imphal East District ki manung chanba lamnai degi chaurangna kilometer 3 lom lapa mapam da oikhi hairi. Adumai namag yuar habadu da misi mina amadi lanthum mangtak khibagi paulai3. Mamang thagi kuntragi nungthil pung anirom taba matamda asan bigay awang likai mapada Imphal turenda takiba khabam maning likai dagi sahi tarani thoi khakta ngairibi Waikhom Kamala atopa ming nanaubigi haksang thiba khangdana leirakhiba adu ngasi ayuk pung 3 lom taba matamda asiba haksang oina phangba ngamkhre. Tangna thokpa thokdoksingi manungda ama oina ngasi konung mamangda nongna sagatpa dukan amagi saijin kintharakpadagi sinmi ani aruba phibamda sokpadagi advance hospital da laikana khre. Soklaba miyoy ani adudi head mystery oiba kairaugdagi Kisan Pukri mayum sahi kunifan apokpa Joylam amadi urup awang likai dagi jugali oiba Sangom Sumbam Akser sahi kunmanga apokpa Helim kawi hairi. Makhoi animag kok thabak amadi pinungi kayat kayada sokhi. Jiribam District ki Vidyanagar da Youth Affairs and Sports Department ki makhada leiriba Multi Sports Complex asi matik saba infrastructure leiribasu District Sports Officer DSO leitabana afaba sanaroi sing puthokna bhonabada khudongcha daba kya mayokna hale haina All Jiribam United Clubs Association Ajuka ki Vice President M Premchandra na phongdokre. Prithvi ki sel thungi phibam asi asoba samasya kya mayokna badagi hena phibam soksilakpa yabagi akiba leire haina Singapore ki Deputy Prime Minister Heng Swee Keat na section wa thamkhre. Globalization dagi amuk maning halakpa athuba matamda technology gi ahong makya lakpa amadi leiriba lanthunga lakliba income ga chana daba kya sina prithvi gi sel thungi phibam asi soksilakna bagi asoba maram oiri haireduna US amadi China gi marakta leiriba trade war asina hena saitheng piri haina Deputy Prime Minister Heng Swee Keat na phongdokre.